Akasvani Imphal Nganom Kiran Pau Pajari Ahan Badamarweba Pau Mahusagi Chanabi Masung Harauk Tayambagalonana Ningol Sako Buitorum Manipur Hayang Pangtokani Ningol Sako Bunalakpada Rajapal Amasung Mukhyamantri Yauna Lusingba Kayana Yaipa Paujal Pirakli Fisheries Mantri Haikam Dingona Hairi Manipur gi Konajana Bangagi Potoki Chang Yogadaba Metric Ton Ani Kaktangaire Kendra Information and Broadcasting Mantraloy ki Deputy Secretary N. Sanatom Singnangasi Central Bureau of Communication Regional Office Imphal Laktuna Lu Nanbagi Matang Yangshin Bahukre Amashung Mikhal Damai Paktuna Congress President Khankraba Malik Arjun Kharge Ngasidagi Tabak Pai Bahukre Mahusagi Chanabi Masung Harauk Tayambagalonana Ningol Sako Bugi Torum Hayang Pangtokani Yelongai de Hauna Hianga Ginini Panbanamita Sahi Kuding Ningol Sako Bugi Torum Pangtok to Nalakli Kumayasina Lakpada Rajapal Ganeshan Mukhyamantri Nongthumam Biren Yauna Lusingba Kayana Yaifa Paujal Pirakli Mahaki Paujal da Rajapal Ganeshan Hai Ningol Sako Bugi Kumahina Ningol Oibisinga Mama Mapa Amadi Mabung Mapa Singa Gimarakta Nungsinabagi Mari Nahong na Chasil Hali Kumayasi Rajasi ki tuan Bakanglup Singi Marakta Supang Tuktuna Santi Laiba Chokot Pilamdam Am Ohilasi Kumayasina Lakpada Manipur gi Miyam Pumnama ki mafamda Thamoi Shangni Yaipa Paujal Pijari Haina Rajapal na Makhatana Phongdokli Mukhyamantri Nongthumam Biren Mahaki Paujal da Hai Ningol Sako buna Lakpada Manipur gi Ise Isal Ima Imbel Pumnama ki mafamda Yaipa Paujal Pijari Ningol Sako buna lakpasida aina Manipur gi ima ise isel miyamda yaipa paujal pijabaga loinana aikoi gi pothokna aikoi busak takseba aikoi senmelon oibagi chanabi haukhrabanina handak ki Ningol Sako busida su mapan gi potta mipan tangdana state sida puthokchari bai potlam sing sina mahut silakanda mapan gi potlam sing sinnabi danabasu ai ima singda isan singda ise singda appeal tawjari na sugumba nungairaba nungsikraba numit asida Singtam Kaidana Babung Mopa Punamangna Mase Masan Sing Mama Singbu Nungsi Sanana Saksara Ama Samin Raga Kobiraga Punsi Nungsangna Laivagasi Ingna Signa Tapna Ekoi Amatoina Simi Tamina and Ekoi Puna Himinaba Blessing Ado Isan Singdagi Ise Singdagi Ima Singdagi Ekoi Nupa Webusinga Lahosi Mahaki Paujal da Manipur Vidhan Sabha gi Adhyaksha Thoksom Saityavrata Hai Manipuri Khunai da Nupi Singna Lauriba Thaudang asigidamak makhoi gi mafam dai kai khumnaba utli Ningol Sako bu kumhaina lakpada Nupi oibi singi mafam da yaifa Paujal Pijari haina Adhyaksha na phongdokli Mahaki Paujal Kendra gi Mapan Thorom Masung Shiksha Rajya Mantri Dr. Rajkumar Ranjan Singh na hai kumai asida Raja Sigi Ningol Oibising Harauk Tayamna Saruk Yabi Bagaloinana Ing Tappa Santi Leba Manipur Ama Puraknaba Ishor da Thoni Jarasi Power Mantri Thongam Biswajit Namaki Paujal da Hai Kumayasina Mabung Mokpa Madi Mama Mapa Singa Ningol Oibisinga gi Marak Talainaba Mari Hena Chasin Hanbagaloinana Raja Sidamato Oibagi Wakalon Sagat Nabuhanabada Chauna Mateng Oiragani Kumayasi Mahusagi Chanabi Masung Harauk Tayambagaloinana Nungaina Pangthoknaba Mantri na Apel Chauri Mahagi Paujal da Relief and Disaster Management Mantri Awangbong Niyumaina Hai Kumayasina Lakpada Rajasta Nungaiba Santi Leba Madi Kanglup Kuding Makimarakta Nungsi Sanabagi Mari Hena Chasin Hanba Oidasanu Mahaki Paujal da Textiles Commerce and Industries Mantri Nemsa Kibganna Asumna Phongdokli Hyangge gi Nini Panba Ningol Sakoba Nimitna Lakpada Manipur da Lairiba Maruoina Nupi Singda Zaipa Paujal Pijari Nimit Asina Lakpada Machin Mopa Oiriba Nungsi Lipun Adu Henna Kanna Jetsinba Oirasano Ningor Chakoba Namit Asina Lakpada Manipur Punna Hunda Minariba Kanglup Kuding Makta Henna Nungsinaba Santi Leba Amadi Chaukhatpa Purakpa Oirasano Mahaki Paujal da Mahut Mantri Yumnam Khyamchana Hai Ningol Sako bugi Thormasi Mayum Pankribi Ningol Singa Mabung Mokpa Madi Mama Mapaga gi Marakta Nungsinabagi Isel Amuk Hanna Ningsinghanba Fazarba Kumhayamani Kumayasna Lakpada Manipur gi Miyamda Yaipa Paujal Pijari Rajya Shiksha Mantri Thongnaujam Basanta Kumarna Mahaki Paujal da Asumna Phongdokli Ningol Chakobana Lakpada Iche Ichel Singi Nungayai Phaba Wattapadaba Shanti Leiva Lamdama Ama Oinaba Yai Phamangol Pijari Machin Mopa Oibagi
थमोइगी मरीसु हेन्ना चेक्शनबा ओइरसनु लोइनना दक्षिणागी हिदानबा थादोक्तुना इरमदमगी पोथोकना खुदोल ओइना तमदुना असेंगबा मचिन मपा ओइबगी नुक्सी मरी हेन्ना चेचिनबा ओहलसी Information amasung Public Relations Mantri Dr. Sapam Ranjan Mahaki Paujal Dahai Ningol Sakobugi Kumayasi Paksana Pangtoktuna Nungsi Sanabagi Mari Hena Sasinhanba Oirasanu Kumayasina Rajasida Laiminariba Kanglu Kudimaki Maraktasu Hena Nungsinaba Purakpo Oirasanu Mahaki Paujal Amada Rajagi Tribal Affairs and Hills Ki Mantri Latpau Haukip Nahai Ningol Oibisingi Saktok Saningai Oiraba Nungairaba Kumayasina Manipur Laiminariba Purp Kudimaki Marakta Hena Nungsinaba Purakpo Oirasanu Rajag Social Welfare Mantri Haikam Dingona Mahaki Paujelda Asumna Hai Yangai Thagi Ningol Obisingi Amatangairaba Ningol Chakobuna Lakpasida Manipurda Kundaminariba Kanglup Kudingmaki Iche Ichel Singda Ningol Chakobugi Aifa Paujel Pijeri Fajaraba Ningol Chakobugi Paring Adu Ngasigi Mirolna Kaihandana Thamnaba Manipurgi Miamda Haijeri Ningol Chakobugi Mingda Dakhinada Hidanaba Aruga Ningol Singnasu Mapam Lamdam Mabung Mopagi Manakta Ningol Chakobu Lakpada Ka Hena Chading Taurukliba Sina Sengraba Ningol Chakobugi Masak Tapna Mangsilapugum Taurukli Maramaduna Ningol Chakobu Hena Masak Tokna Pangthokpa Ngamnaba Dakhinagi Hidanaba Toklasi Haina Manipurgi Praja Miyamda Appeal Tawjari Rajya Sabha ki MP Maharashtra Laisham Sanajawun Mahaki Paujel Dahai Dakhinagi Hidanaba Toktuna Ningol Chakobugi Asing Sakta Maduda Aikoi Pumnumukna Kumayasi Pangtok Minasi Kumayasina Rajya Sida Laiminariba Kanglup Kudingmaki Marakta Anaubu Nungsi Sanabagi Pandu Ama Purakpo Oirasunu Hairi Rajya ki Tourism Corporation of Manipur ki Chairman Karam Shamna Mahaki Paujelda Asumna Phongdokli Yangai ki Nini Panba Ningol Chakobuna Lakpada Manipurda Leriba Amadi Mapanda Leriba Ningol Singh Kudingmaki Mapamda Yaifa Paujel Pijari Loina Ningol Chakobusina Nungsi Sanana Babu Mopagi Mari Hena Sesalanba Aduga Laibaki Hena Santi Laiba Nungaiba Saukatpa Yaifaba Lamdamama Oirasno Haibagi Wistoi Pijabaga Loinana Ngasidi Kanaumba Ningon Nabursu Mabu Mopana Bursu Tauragi Haibagi Matagum Hidana Bagi Maunda Lakpasina Laitalara Singi Natragana Mabung Mapa Singi Marakta Lainaramba relation do the demand win a labanina Marie Handale Aduna Angon the Sim the P the Bayadi Habagi Wakal Taugumsi Lok Sabha ki MP Oiramba Dr. T. Maina Hanagi Manipur Human Rights Commission ki member Oiramba Ngangbam Nongyai Manipur Pradesh Congress Committee Manipur People's Democratic Front Bala Saheb Banchi Sivasena Manipur Pradesh Janata Dal United Manipur State Unit International Peace and Social Advancement IPSA amasung Pasoi Kendra Development Council na Ningol Sakobugi Aipa Paujel Pirakli All Manipur Ethnical Socio-Cultural Organization MS Konasinduna Ningol Sakobugi Thorum Hayeng Tengnopol Jilagi Thamlai Village ta Pangtokani Hairi Patriotic Writers Forum Manipur na Hayeng Bangladesh ki Ningol amasung Piba Singh Chakobugi Thorum ama Manipuri Cultural Complex ta Pangtokani Lamdamasda Lariba Ningol Singimar Amatta Oiba Shaktam Sagatnabagi Pandamda Federation of Civil Society Organization Fox Manipur na Sinduna Ahanba Manipuri Ningol Singda Kudol Tamjaba Ningol Sakobugi Thorum Ngasi Imphal Iski Wangkai Kaitel Asang Bidalaiba NSK Community Hall Pangtokre Thorumadu the Lamdamasigi Tongan Ton Bakangluki Ningol Kayana Sarukyaki Tabiriba Pawasi Akasmani Imphal Dagini Ningol Sakobugi Ngagi Mela Rajagi Fisheries Department Sindurngasi Imphal gi hapta kangjibung na pangtokre ahanbu oina mela sida Manipur yokpa sareng kilogram lising ahum hena putoktuna yonki miamna Manipur putokpa sareng singadu yamna pamna leinaki ngagi mela adu hogdolotuna Fisheries Mantri Haikam Dingona hai leibak asida leiriba akhang ahi singa tanaduna Manipur da ngagi potok hangat hanaba leptan honari English ngani tarama panda sumnatagi nga metric ton lising kuntrani toy khaktama puktok lambadu hojikti nga metric ton lising yang kai puthok pangamle masi rajasi gi darkar lariba nga gi sang yawgadaba metric ton ani khakta ngai re Mantri na hai sarkar na kan honabadagi handaki mela asida mitai sharing putoktuna miyamda phanghan bangamle ngagi mela asi ningol sako matamda khakta pangthok lambadu imoinu iratpa matamda su pangthok na bahonari mahang na hai rajasigi miyamna
पामना चानरिबा ngari nambada mapalomdagi pusilakpa nga sing sizinabagi mahutta lamdam asida phangba nga sing mahut chinanaba department akanba thabak paikhatle manipur nga gi potok hengat hanaba sarkar na paikhaleba thabak thorum singda miyamna mateng pangminabasu mantri na appeal tawki Rabi Chinjat Chidega Pui Mapantan Bodumba, Lambda Mamakapne, when a Dakar or Bokai consumption, when a Sarakna, for the Savate of the Pagavada, 52,000 metric ton, either minor lay, Adumapu, Masigi, Dakar lay, when Tungana Honadana, for Fishy Department, Matam Sang Nagi, for Lepalatana, Honergala, Pane Adumapu, for the as per 2019 report, was it found up when it put upon 32 metric ton as per 2019 report, Adumapu, for Honorable Chief Minister, Gilising Makada. The pilot project was the putting Chang in a Morkanda 40,000 metric ton. The question is Madugi Maya, your money has a MLA Tongbram Robindro Nahiri, RSS ki Swayam Sevak Singna, Masagi Ojabatuk to Lebak Asidamak the Lori Taudangasi, Ikoi Pumnaman Ikai Kumnapam Toi. Siri Robindro Nangasi Bishnupur Jilagi Mapam Kaya Satuna, Ningol Sako Bugamari Lenana, RSS ki unit Chingda, Sengi Tengmang Pibagi, Toruma Pangtoki. Kendra Information and Broadcasting Mantralagi Deputy Secretary N. Sanat Thomas Singnangasi, Central Bureau of Communication, Regional Office Imphal Laktuna, Bureau Sina Pangtuleba Tawak Thorum Singamadi, Lunan Bagi Thorum Sing Yangshin Kre, Mangasi Imphal Hek Tunglabaga, Bureau Sida Chatuna, Swas Bharat Abhiyan Gamari Lenena, Lunan Bagi Matang the Pakileba Tawak Sing Han Yangshin Ki, Sri Sanat Thomana, Regional Officer Sigi Head, Dr. Aribam Ibomsa Sarma Madi, Official Singasu Unadunwari Shanaki, Mapamadu the Wangang with Sri Sanat Thoman Hai, Pradhan Mantri Narendra Modi Makad Lebak Sinwatung with Satariba, Lunan Big Special Campaign asi, Maipa and Nabagamak, Mantralogi Makadalebo Pissing the Satuna, Yangshin Amoina, Imphal Laki Bani. India all the areas of including states cleanliness ki emphasized tawdana encourage tawdana koi special campaign us athar bani masida koi Ministry of Information and Broadcasting su koi establishment mayam legi ba mayam se koi khazana chathari habe koi report dum phangjai koi encourage tawbo ina koi su ministry ki behalf te assess tawwa adegi yawmin na ba yangmin na ba kamai to sano na loisalapagi matang seta Manipur gi oina koi kemo to no lakchabani and I request all the citizens and all the establishments not only central government under the Indian Union to make this special program meaningful and give an impact to the nation. Sri Sanatomogi Kongchat Aduda Akasmani Imphal gi Head Amasung Director Engineer N. Nandakumar Akasmani Imphal gi News Unit ki Head Amasung Assistant Director News Gin Gangte Amasung Akasmani Imphal gi News Editor Thoksom Jogendrajit Sharukyaki Sri Sanatomana Lakadaru Numit Karani Dasu Manipurda Information and Broadcasting Mantralogi Makadalaiba Akasmani Imphal Yauna Atai Officing Dasu Chatuni Yangshin Gani Tenopal Jila Dasu TV Lena Mutanabagi Matang Dakan Matabakaya Paikatli Masigi Matang the Tenopal Jilagi TV Officer Dr. Komdram Sunin Mitaina Akasmani Imphal gi Pau Kangbuda Sumna Pongdokli Technopal district ko ina 40 patient lay masigi marakta 15 years below the 4 patient lay 15 years to 59 years ki manung 20 patient lay 60 years above the 16 patient lay adu yak lungs ki na taba chang ya to mafam da TB na basing da 8 patient lay akoi gi tha khuding gi ina guideline gi matung ina koi ne patient da free da hidak yenthokchari adu go Technopal district ko ina TB na ba chingna jaba masana anytime Technopal district ki Aimol Tampak natraga Technopal PHC natraga More sub division Akasvani Imphal lagi pau tabiri Malik Arjun Kharge ngasidagi Congress President oina thawuk paiba haukre handakta pangthokiba dol gi President Mikal Damahakna Sasi Tharubu Maithir piduna pham asi pairakpani Aroibada morobu pau amohanna Mahusagi chanabe amasung harau tayambaga loinana ningol sakobagi thoram Manipur hayang pangthokani Ningol sakobuna lakpada Rajyapal amasung Mukhyamantri yaunu lusingba kayana yaipa pauchal pirakli Fisheries Mantri Haikam Dingon Hairi, Manipur ki Konazana Bangagi Potok Sang Yogadaba, metric ton Ani Kaktangairi. Kendra Information and Broadcasting Mantralogi Deputy Secretary N. Sanatomus Singna Ngasi, Central Bureau of Communication, Regional Office Imphal Laktuna, Lu Nan Bagi Matang di Yangshin Bahaukre, Amasung. Mikal Mai Paktuno Congress President Kanikrabo Malik Arjun Kharge, Ngasi de Gitabak Pai Bahaukre, Paulo Jere.